Hello mayam. Ngasigi video sidi Kerala gi onam celebration gi video oirani ko. Kamai tawba haibado ai mathang sum ucharake khoi su ready tawraga hojik celebration dugi chatline ba. Ado yauraga kamai tawrak pa haibado sum ucharake ko mayam. Ai hojik thaba mafam yaure ba ko aduga sarna lei mayam leiraga thamame. Sidagi semdoini ko floor da lei aga lei hapado adudu semdoine ba. Adugi damaktane lei mayam leira parese. Aduga floor da hujik lei semna bado yek pa hawgre ado lei mayam je mukak toine ba macha mayam kak thok toine si lei se aduga floor da hapa da nungai ga da mong da kani lei se machu ne adugi khoi mayam kak pa su hawre kamaina sida khoi si mafam sida nata ba atopa mafam da su tawri bu ko aduda so mu chat toine ba khoi se adugi khoi gi sigi lei sing se hana loisalama ga som da purna tawru toine ba khoi Tabak mafam je mapu amakhaktagi oiraga ko mafam ani suba haitare ado khoina mafam amada aduga hana iga pulamba mi singdo aduna mafam amada leigre ba tongan khara khoije saithokna greba ko adugi khoi hauji kana lei semi ado loiraga sise leise hapadumu ywminare se silei ka isingse hap toine ba ado kamaina hapa haibado ai sum ulake ba ko ado moi maronda kainomdi haibane ba ado ai su kauthokre moi gi sigi lei sembado ado yengasi mayam kai haibano do ai kon hangaga hairagi ko ado yengase lei kakpado mayam yamabagi sarna start tawba hobirame sumaina tawona ado leise sembaloi dribagi sum phajabam khangdawai wane ba sembaloi ra kanda di ko yam phajarak toine se thaina khoi su class 11 12 ta ai home science lore ko aduda seme sumaina floor da do ye aga sembado ado semak podu da di akhoi leina buti nate khoi gi color machu na taraga sembane ado asida namu leine khena base amadu su phajana sembado yam phajagi bane do leina sembadi su yam phajaiba print tawthoga khoi ye ine basi se ado sum loirak podu su yengjeba phajabado aduga onam se kaino na khangdaba sing sum yaramgani ko khangba budi khangamani do khangdaba mi gi su onam haise Kerala gi oina de yamna adum yam chauba festival ama haiba tare samna harda khoi Manipur da su chairauba tawidana ko chairauba do adui type ne ba moi gi su haide mathelu koi ga mayam tawraga makhan mayam tawraga ko nan batch tangak ta chai moi gi su chak chaba se moi gi namu cheng kai ka dagi kai ka do khitang tongali ko chabada aduga mathel mayam do kai no dem ta khangde isu ado horen ai utpudi ulakke boko ado sum yenga se aduga lei si su loisalak padana kamain tawba haibada sum ywminare se tapna sum yenga se boko ado onam gi matang do su adum Google da kai da thiba kanda dum khangni ko khangdaba mi sing leira su dum Google da search tawradi onam haibase kai no haibada adum search tawradi khangni ko ado yenga se mayam kamain tawba haibada ai su mathang sum ucharake Akoi leise mayam changdana loishanna kanna honare loidi loisale ko khachi khakta ngaire adum loiraba gumabane ba asigi round loisalase na ado ai naw pane inaw paise akoi nine gi macha baba gi macha nupi gi macha ne ma je moi sai mi male na moi myam na moi sai gi dress se pakanda ko moi sai mi male na lakna bi doin manju man bane ado loisale aroi bagi to namu kamain to bono haibado ai full da mu ulake ko loire sida leire fajadrani maya yam wana hona jaine yam fajana su semjare yam wana su semjare
yam nungaire yam phajare mayam ju phajai phajade comment haibiramuko aduga khoije silo shale aduga akhose chatore bako lo shalabani na chatore ba somna kanda ado somna kanda chatlaga kamai kamai tawge haibadu so uchara ke ko koi hajik ready tawre koi chatna bagi damakta yaure foto kapa na kapa tong na ba sita sulai na ba kaksang dagi asa andon taro asa le di Margaret Delsa Nandita Chechi Sada Chechi Dega manung das lai dito sna khoi Rosie es tumba su yawre sna khoi mother sna ko singi mother video ai YouTube ta hap na ba oi pro nga se cha na ba su pare la na hap ga cha de ni si manung sila mathen cha me yawre Samba. Suksara kaji dah. Nah, ini sebarang. Mau ikan cari. Dosen gaya mereka. Asa? Hah? Ayo musa. Ruby. Itu deko. Hai. Next ale. Ye la tori bermain. Enjoy kalau. Okay. Next. Được rồi mem. Sao hè? Ando. Mem. How's the food? Good. Peri. Chips, parang, fried fish. Tinai tu tadi. Then dogari. Tinai പുളിക്കറി അച്ചാറ് പച്ചടി മധുരക്കറി അവിയൽ കടലക്കറി സാമ്പാർ ചോറ് ꯑꯩꯈꯣꯏꯁꯦ ꯆꯥꯕ ꯊꯛꯄꯁꯨ ꯂꯣꯏꯁꯜꯂꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯕꯔꯦꯆꯣꯟꯒꯤ ꯕꯔꯊꯗꯦꯁꯨ ꯇꯥꯔꯝꯕ ꯑꯗꯨꯒꯤ ꯃꯌꯥꯝ ꯄꯨꯂꯞꯅ ꯀꯦꯛꯁꯨ ꯀꯛꯊꯣꯛꯃꯤꯟꯅꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯅꯝ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯦ ꯄꯨꯂꯞꯅ ꯏꯟꯖꯣꯏ ꯇꯧꯃꯤꯟꯅꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯃꯥꯏ ꯚꯤꯗꯤꯑꯣ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ